Pausada yempam oiba maru oiba pau khara update tawjari. Athungwan abon maigi mihad investigation amata asumba putok pangamloy ozoy. Zali yangrong bawdigi hanagi president athungwan abon mai mihad ki matang den investigation agency amatan asumba putok pangamloy hanagi minister okram joy na phongdokre. Kagwa huidrom lekai daliba okram joy gi jumda pangthokpa pawgi mi pham amada mahakna makhatana hai. Abon mai gi mihad asi political gi lagtuna pa amadi divide and rule sathabagi mamitai. Taudoga si abon mai gi mihad asina ahan basu nate aduga arui basu oiroi. India lenga ke santi gi wari chana riba anasan I'm na Manipur base camp designated camp of red tawayade. Dalhulu basina Manipur base camp designated camp of red tawayad basu. Mahu gi afung ba camp hom de leire. Mafam singa dudi sanapati tambenglong amusung sandel ne. Manipur da anasan I'm gi camp hom lai haibase. Hausik paliba BJP lenga kasina khange adubu lenga asigulu singba en berian khangna khangsina tripura amadi tawre. Lamlai maikai gi mahiroi sing da BSc agriculture tampi khodong sawa PBO. Lamlai mapari thawgallok. Lamlai yesi gi apunba mesing gi sada marfudra mangadi lawmine. Lawfam pari lising taragani to hiana leiba Manipur gi oina khwaidi ki lawfam leiba sing mang chaliba. Maikai yesi gi mahiroi sing da BSc agriculture amadi MSc agriculture tambaki ahenba khodong sawa Manipur lenga da PB pham thogi amadi PBU hana lamlai mapari thawgallok ki charola mana haire. Serola sinhai asigma subject asi tambada puning thawat poina scholarship piragadi Manipur chathong marang kaiba chinjak da mipal tangdaba lam oigane. Lamlai maikai gi kakhiba MLA singna asigumba hirambasi mirai pirambana ngasi di lawmi miyam kham thengna wanare lamlai AC da ithai lokhong marang kaina semgat pibaga loinana. Paudok jathok leiba maru sing phangan biduna aikoi gi lawpham singna ani lokpi yan biragati lamlai AC ki lawmi singna Manipur bumba thak pangamna da paudok jathok pathok pangamgane. Mayolamgi mahiroi singda asigumba kodong chaba pibiragadi lawmi lising kyana thengnariba awabasi kok pangamgane. Maramadan Manipur lekhang da kumsi sahi asidagi BSc agriculture tambada lamlai maikei gi mahiroi singda ahenba kodong chaba pibinarba political activist sapam kangleisa mitaina lubna sinduna pangthokpa lamyanba hijam irapot ki chama kun mangarak suba mapok kuman thoramda phangthoke. Lafong khwaidagi masing jamna leibada natana lawmina Chada marfudra nga leiba lamlai maikei gi mahiroi singda BSc agriculture amadi MSc agriculture tambai khodong chaba piba amadi pongning thawat pawena scholarship pibi bhaibasi khwaidagi maram chaba amadi chinjak tami pal tangdana bathabrang oigani han sumhana makhatana phongdokhi aire. Atoppa editorial ki kalam amada laibak miyambu lalon pot oina khaloi dabane. Aihoi gi lengak loising gi marakta masing jamba miyoisna Manipur miyam asiba lalon pot oina khanbagi thawong kya chatharak pa yaure. Masih jam lebak thibani aikoi gi langak loi oiriba minister amri MLA singna matam punamakta kauroi dabani lebak miyam haibasi sasan tawriba sarkar asigi thawai mangani aina khangadabane. Miyoi beda thawai yaudrabadi hingba ngamde asi baksang polakmai leiba tabane. Lebak miyam leibada ki sarkar haiba asi leiribani miyamna sarkar asiba mikal gi matamda bot hata duna khankiba miyam gi bhut sing aduna semkhibane. Madun wala matam punamakta lebak miyam gi jai fanaba afaba thabak tawna bai khoi gi Lengak loising da khona gadabani hausik Manipur gi oina leiriba lengak loising amana di lebak miyam gi damakta matam gi oina chakut thorangi thawak pai khatana ba thatara pasan pham chinga do hek jariba makai haidalaga makoi gi phuri khauda changna bu khona bum tawe lujada ba thong asina maram oiduna lengak loising gi mai makai imung barung chiti wata pata ba oina leira ka maripak Manipur di nong manoba gi lekha tarak liba asine Madura chakot pa Manipur am oina na baginamakta yanan bada lengak sasan ki thabak tawriba miyam gi mihut oiriba sina pusel senga ka thokpana mang thaduna ababa thabak tawna ba hona batai miyambo leiba jon pa jaba potkum khandra bot ki matamda chenram piraga bot thadan gani ana khan barom da satpa tarabade leiba kasi kai thawai dasu sakoloi amarom da ngasi lamdam masida chengkum saubugum songthorak liba civil society organization singilo chengpa kayana so leiba miyambo kari su leitana khanbagi thawong kya hek chatharakum tawe Miyam gi lusing mani adul so thorak laga masagi oijabana mang thaduna thabak tawba civil society organization singge lusing ba kya yauri habasi miyam na phong ngang da wa phama oirabane maduna lebak miyam leitrabadi civil society organization asisu leiroi lebak miyam na thawai ni habasi chu ekoi gi CSO sing lusing basna matam punamakta kaudaba afaba chumba thabak tawna da hona se chindana lebak miyam gi damaktani ana lauraga miyam bo hoiduna puraga tongan ba Kongjang kya sangchi lamlaga kaina thangda lebak mapu singga
Lengak mapusinga CSO singi lucingba kyaga amatu oikidu makoi nuai jai fana bokot abarumda sangkibana yam poina tawe masigi mayek senglaba kudam aibabu manipur leiriba mahiroi lukya amade CSO kaya gi lusingbo oirambasina Bharat Sarkar badu kimati jaring dabi kholau kaya lauramke miyam gi damakta kathok par mang thadun thabak tawani haina wasake maraibak manipur bu thamoi chena nungsiba sake maraibak gi damakta thawai phawa thadokani hadra miyam tinba function kya da wangang dona miyam bu sumatke adoma mahiroi singa lusingba kaya amadi CSO gi lusingbo oiramba kaya aside Bharat ki masu ohum gi phiral gi makha tengak nonduna changjagre Bharat Sangbidhan ki makha da bohot Lieutenant Minister oiba kaya yaure madudana tana tongan ba Bharat ki political party kaya da jawtun lusing ba oiba kaya amasu yaure haiba music asina hojekti lebak miyam burla lot pon oina khan bagi thabak sa tharagle masina de manipur si dong mano bagi lekha taragle maramudana ekoi ki minister MLA amadi civil society lusing ba kaya na lebak miyam bo sin khakta da dong siba saraga lalon pot oiduna khantuna lalon bagi thabak tawbiroi da bane lebak miyam se sarkar pari basing amadi civil society organization singi thawai ni haiba se Madam punamakta kauroi da bane makha tarakpa atopa pau amadana Afghanistan dagi Cristiano Ronaldo gi lebakta zalakiba Afghan ki nupi footballer sing training jatawa aukre Taliban Afghanistan kudum chankhiba dagi namdana makoi gi lebak adu thaduk laga zalakiba Afghan women's youth football team ki member sing abasung makoi gi imong manung sina Portugal da refugee na laiduna abasung Lisbon city ki sidai da training jatawa aukre Mafam asida September taraga mapanda thonglaba matung safa mafam ama phangpada amasung haujeki matam asida miyamna khwaidagi faksina sonariba footballer amagi lebakta leibada nubi masa sing atugi mamai thongda mawan midok tamle tha taruki matungda ahanba training session chathabada Omul Banil Ramjina AFP da hai ayak tha jabangamte football amuga na sanabada thamoi sena nungaiba phawe Afghanistan tadi chawna fattaba haibedu oire Portugal da leibada nungaiba phawi maramde Cristiano Ronaldo su mafam asidagine Ramjina makhatana Manchester United ki superstar oiduna Ballon d'Or mangarak phangraba Ronaldo no unaba phanglabadi hena apinba haibadu oigani ana phongtoke August thakai Afghanistan thaduk nanaba kyarak hanna honabada mai pakam tan lakiba Ramji masum haki teammate singna kona thangda Afghanistan da ki jalaklaba matungda makoi hausik Lisbon ge sida yabada leiba hotel da matam khara ki oina jumlai oiraga leire Makoisu kodong tibadi kan pangam libasi Amerika namasung Portuguese authority singkya punba operation adunani ana Portuguese government phongtokle Afghanistan senior squad yauba nabi gyana August ki ateng basarok to Australia da chen ki bamago makoi singa dugi marak tasu Taliban sina phubana tragana ki han khangan bagi thodok laike Taliban lising amaga sa panmar fudara taruk tagi lising ani ama phawba sasan taw khiba matam adu nabi chingbo sporting activity dagi thingbatan natana match sana ba phawba Yeng bachat pa yan kide. Sahi tara mga gimamang da Afghanistan ki nupi team ahan boy na siyang kraba matung football la si laibaga du da liap na sa kulak libat masana mag-uwari bane. Denmark da laibi hanagi national captain na masung hausik na national scout ki manager wari ba. Khalida Popan Agas da AFA da fongdok ki bagi matung ida makwagi federation da tongan-tongan ba level sing da restart tawra ba nupi amasung nupi basa lising ahom dagina. Lising mari phawa ki manung da lai haina fongdok ki. Atau mana hari masing asi Taliban dan bidang amada Kabul bu kudum chankhiba adu da punamang mangke Ramji amasung hakit timbet loina makoi gi mong manung sina Afghanistan thadok laga sela kiba matam aduda personal item khara khaktam loina rakhi adu makoi na sana bagi wadi ba masak sing adu captain Parkonda Muhatas ki mating na loisin bangam ke masagi sahi kun gani thoi surabi asina kanata gi matau taba polam sing proptun lak laga sakul sena metage Haukiba training session aduda tupi masa sing diyan thoke Afghan ki sahi nauri tupi masa ki tem sing atuna tham chana bitta Benfica ki nupi team ka friendly match ama sana da bagi sem sare Parkonda Portugal thaduk tuna kanada da amuk han khragani adu tupi masa ge team batuna chang nai na training sataba ngam lagani haina tha jabagal loina na Ramjina Ronaldo ko unani bagi mangliba muklan adusu mangpau na bangam gani haina tha jari Nagalambarom da US ki air attack da Syria da Al Qaeda senior leader sikre Syria da US ki drone attack amada Al Qaeda ki senior leader ama sikre ani US defense officer ama ki warol paladuna Fox News na aikre Syria ki Idlib manak da Salim Abu Ahmad pa US air strike amada September kunda arkebani aire Fox News ki matungina Al Qaeda ki makok thongba lusing ba tuna lamdam ke ada Al Qaeda ki attack sing tawhar bagi tharang taw ki fan pe ki amasung ayaba pe ki aire US ki nongta ke attack du da misam sing sibagi ingit phangkhide ani US officer sing aike Nongbok thang ba sir ki hadak sela khraba matung da harba province adu da glotuna laikiba IS ki lusing badu Bakr al-Baghdadi amsung Al-Qaeda
लालौबसिंग टारगेट तौदृंगी ममंगदा वाशिंगटन एडलिब्डर अटैक सिंग पांगथोकी मसिगी ममंग सेप्टेम्बर 13 US एयर फोर्स की वरमगदब मिलिटरी एयरक्राफ्ट अमना सिरिया इराक अंखैदसु कार अनिदा अटैक तौखे अरोइबदा कंटेंट सिंग असिगी मरुइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबा पुनमक पथागा सरी चैनल असिना तमदा कानरबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरुमो लैना लाइक एंड शेयर तौबसु काबिगन प्रमकपो अमुखाना थागा सरी